Thoubal Police amasung Thingkhraba suba Assam Rifles ki apunba team amana lona Thingkhraba Lalhoulup Kcp Pwg gi Cadre Phare hairi Police nagi fangba pawmagi matungina Cadre aduna miyamdagi namduna sel khainabagi damal demand letter amasung kusukulai puduna chalingaida yaripok bazar dagi fabani hairi Pharabam yoi sing adudi ingau rok awang lekai dagi sinam vision atopa meng mangang mitai chahi 39 apokpa ezoy Nongpok Segmai Ward number 3 dagi angom ingo atopa meng apa chahi yangkai humdoi apokpa Thingkhraba ekula Khamaran makha laikai dagi warepam jagenta chahi 36 apokpa Thingkhraba w ibom jamade Moidangpo Punjau awang laikai dagi Oinam Naucha atopa meng Max chahi 13 apokpa obireni hairi Pausina makha taraduna hai Pharabam yoi sing asidagi mobile handset manga 9mm pistol ani kapayariba maru tara manga demand letter manga 5.56 mm gi kapayariba nongmai maru kun kapayariba 7.62 mm gi nongmai maru mari amadi angoba machu gi A star car amaga fagat pangamdai Pharabam yoi sing asigi mathakta case ama lakat krahaina su pausina makha tari